ꯃꯁꯤ ꯌꯥꯎꯁꯪꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯩꯀꯥꯏꯒꯤ ꯌꯥꯎꯁꯪ ꯁꯥꯕꯁꯦ ꯑꯩꯈꯣꯏ ꯃꯅꯨꯡ ꯁꯥꯔꯤ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯌꯥꯎꯁꯪꯁꯦ 2023ꯒꯤ ꯌꯥꯎꯁꯪꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅꯕ ꯁꯥꯔꯤꯅꯤ ꯑꯩꯈꯣꯏ ꯇꯧꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯅꯤ ꯑꯗꯣ ꯑꯩꯒꯤꯁꯦ ꯂꯥꯏꯛ ꯇꯧꯕꯤꯔꯛꯑꯣ ꯑꯗꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝꯁꯨ ꯌꯦꯡꯃꯤꯟꯅꯁꯤ ꯍꯧꯖꯤꯛꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯨꯟ ꯅꯍꯥꯔꯣꯜ ꯉꯥꯛꯇꯅꯤ ꯌꯥꯎꯁꯪ ꯁꯥꯕ ꯇꯤꯝꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪꯒꯤ ꯇꯤꯝꯅꯤ ꯍꯧꯖꯤꯛ ꯋꯥ ꯈꯥꯏꯔꯤ ꯌꯨꯕꯤ ꯌꯨꯡꯕ ꯍꯧꯔꯦ ꯁꯦꯝꯕ ꯍꯧꯔꯦ ꯍꯧꯖꯤꯛꯁꯦ ꯌꯥꯎꯁꯪꯅꯤ ꯍꯧꯖꯤꯛ ꯁꯤꯅ ꯐꯤꯔꯥꯜ ꯁꯤ ꯑꯩꯈꯣꯏꯅ ꯂꯩꯀꯥꯏ ꯅꯍꯥꯔꯣꯜ ꯉꯥꯛꯇꯅꯤ ꯃꯌꯥꯝꯁꯤꯅ ꯍꯟꯗꯛꯇꯤ ꯑꯍꯥꯟꯕꯅꯤ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯃꯣꯏ ꯉꯁꯤ ꯍꯟꯗꯛ ꯁꯥꯒꯦꯅ ꯃꯣꯏꯅ ꯍꯥꯏꯕꯗꯒꯤ ꯁꯥꯜꯂꯤꯅꯦ ꯍꯧꯖꯤꯛ ꯍꯩ ꯀꯩ ꯌꯣꯠ ꯄꯥꯏ ꯋꯥꯔꯤ ꯁꯥꯅ ꯂꯩꯌꯦ ꯅꯪ ꯌꯥꯎꯁꯪ ꯁꯥꯎꯅꯦ ꯁꯩꯇ ꯍꯧꯖꯤꯛ ꯋꯥꯜ ꯈꯥꯕ ꯍꯧꯔꯦ ꯃꯌꯥꯝ ꯋꯥꯜ ꯈꯥꯕꯒꯤ ꯐꯖꯜꯂꯨ ꯌꯥꯎꯁꯪꯒꯤ ꯕ꯭ꯂꯣꯛꯅꯤ ꯑꯩ ꯀꯌꯥ ꯌꯧꯈ꯭ꯔꯦꯅꯦ ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝ Welcome to Yaksang Khaimistana. ꯐꯤꯔꯥꯜꯅꯤ ꯐꯤꯔꯥꯜꯁꯤ ꯑꯩꯅ ꯀꯠꯆꯕꯅꯤ ꯐꯗꯤ ꯐꯖꯔꯦ ꯐꯤꯔꯥꯜ ꯑꯅꯤ ꯁꯨꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅꯍꯥꯔꯣꯟꯁꯤꯡꯁꯦ ꯌꯥꯎꯁꯪ ꯁꯥꯕ ꯇꯤꯝꯅꯤ ꯁꯥꯕꯗꯤ ꯑꯃꯨꯛ ꯁꯥꯗꯕ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯁꯤ ꯌꯦꯡꯉꯨ ꯁꯤꯅ ꯄꯌꯥꯒꯤ ꯔꯥꯏꯗꯔꯅꯤ ꯃꯣꯏꯁꯤꯅ ꯄꯌꯥꯗ ꯄꯨꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯩꯈꯣꯏ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯥꯔꯤꯅꯤ ꯃꯥ ꯀꯨꯞꯄ ꯍꯧꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯨꯝ ꯌꯥꯎꯁꯪ ꯁꯥꯕꯁꯨ ꯂꯣꯏꯔꯛꯇꯣꯔꯦ ꯃꯅꯨꯡꯗꯩ ꯄꯨꯜꯂꯤꯅꯤ ꯂꯣꯏꯔꯛꯇꯣꯔꯦ ꯑꯣꯀꯦ ꯄ꯭ꯂꯦ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯂꯣꯏꯁꯜꯂꯦ ꯐꯖꯅ ꯅꯩꯔꯦ ꯃꯌꯥꯝ ꯌꯥꯎꯁꯪꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯌꯥꯎꯁꯪ ꯑꯣꯏꯕ ꯍꯥꯏꯗꯣ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯛꯑꯣ ꯁꯤꯌꯥꯔ ꯇꯧꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯍꯦꯜꯂꯅꯤ ꯀꯣꯟꯅ ꯂꯩꯀꯥꯏꯅ ꯍꯦꯟꯅ ꯍꯦꯜꯂꯕ ꯌꯦꯡꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣই ꯅꯍꯥꯔꯣꯜ ꯃꯌꯥꯝꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯥꯔ ꯇꯧꯕꯤꯔꯛꯑꯣ ꯂꯦꯞꯄꯤꯅꯨ ꯌꯧꯔꯦ ꯉꯁꯥꯏ ꯉꯥꯏꯅꯕꯗꯣ ꯍꯧꯖꯤꯛ ꯍꯧꯗꯣꯔꯦ ꯃꯩ ꯊꯥꯕ ꯌꯥꯎꯁꯪ ꯃꯩ ꯊꯥꯕ ꯍꯧꯗꯣꯔꯕꯅꯤ ꯃꯤꯁꯦ ꯌꯨꯝ ꯑꯃꯅꯤ ꯋꯥꯠꯂꯤ
ถ่ายรูป그냥 너야 장어록이 나요, 그지? 여기 소래 거기 पैसा लो nanti jangan Kondo, lu mau tuh pulau kemba, bukan di depan kemba. Abi itu di sana kan? Kamu kayak gitu milo. Ini vlogger ini di kamera ini. Kungi di mana jauh ya? Jauh. Ini mai tha rồi đấy mẹ em. Hay quay đi mẹ em. Foto. Ada foto legal né? Rồi. Không rồi.